अल्लाह की रजामंदी के लिए, अल्लाह के खुशनुदी के लिए, अल्लाह की पसंदीदा जो रास्ता है उसमें अपने आप को जलाना मकसद है। अपनी ख्वाहिशात नफ्सी को कुर्बानी करना, छोड़ना मकसद है। हम किससे बयान सुनते वक्त उलमाए किराम के उस वक्त वो लड़का फिरौन को हरा देगा, ये तो मालूम हुआ हकीमों की जुबान से। ꯑꯩꯒꯤ ꯃꯤꯡ ꯃꯧꯂꯥꯅꯥ ꯈꯨꯔꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯁꯖꯤꯗ ꯑꯁꯤꯗ ꯅꯥꯏꯕ ꯏꯃꯥꯝ ꯑꯣꯏꯅ ꯂꯩꯖꯕꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯃꯛ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁලාꯇꯨ ꯋꯁꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯇꯥꯡꯅ ꯐꯪꯖꯕ ꯑꯍꯟꯊꯪꯗ ꯐꯪꯖꯕ ꯃꯆꯥꯅꯤꯄꯥꯕꯨ ꯃꯄꯨꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗ ꯃꯄꯨꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯜꯂꯒ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯌꯥꯊꯪ ꯏꯜꯂꯒ ꯃꯉꯛꯇ ꯊꯥꯡ ꯊꯥꯔꯒ ꯂꯦꯟꯈꯤꯕ, ꯃꯄꯨꯅ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯅ ꯂꯦꯟꯈꯤꯕ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯁꯥ ꯄꯨꯝꯕꯗ ꯀꯨꯔꯕꯥꯅꯤ ꯇꯧꯔꯒ ꯑꯉꯝꯕ ꯁꯥ ꯁꯟ ꯂꯦꯜꯂꯒ ꯀꯨꯔꯕꯥꯅꯤ ꯃꯄꯨꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯀꯠꯆꯕ ꯀꯨꯔꯕꯥꯅꯤꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯒꯤ ꯀꯨꯔꯕꯥꯅꯤ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯗ ꯊꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯑꯃꯁꯨꯡ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯥꯝꯖꯕꯗꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯃꯥꯡꯒꯗꯕ ꯑꯣꯏꯔꯒꯗꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯄꯨꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯒ ꯃꯄꯨꯅ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯅꯨꯡꯁꯤꯕ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁලාꯇꯨ ꯋꯁꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯨꯕꯨ ꯀꯠꯊꯣꯛꯈꯤꯕꯗꯣ, ꯀꯠꯊꯣꯛꯑꯒ ꯃꯄꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕꯒꯨꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯀꯠꯊꯣꯛꯂꯒ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯤꯗ ꯀꯠꯊꯣꯛꯑꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯃꯁꯦꯟꯁꯤꯒꯤ ꯀꯅꯥ ꯑꯃꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯉꯥꯛꯇꯪ ꯀꯠꯊꯣꯛꯑꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯉꯥꯛꯇꯪ ꯀꯠꯊꯣꯛꯑꯒ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯕ, ꯃꯍꯥꯛꯄꯨ ꯅꯤꯡꯕ ꯊꯨꯡꯍꯟꯈꯤꯕ, ꯃꯗꯨꯅꯤ ꯃꯁꯤꯗꯒꯤ ꯇꯝꯕꯤꯔꯤꯕ ꯄꯔꯥꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯤ ꯈꯛꯇ ꯑꯣꯏꯅ ꯈꯟꯗꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯒꯤꯁꯨ ꯈꯟꯃꯤꯟꯅꯕ, ꯅꯨꯡꯁꯤꯅꯕ, ꯑꯗꯨꯒ ꯀꯠꯊꯣꯛꯃꯤꯟꯅꯔꯒ ꯑꯃꯒ ꯑꯃꯒ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛꯅ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯁꯃꯥꯖ ꯑꯃ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ, ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯙꯔꯃ ꯑꯃꯠꯇ ꯈꯥꯏꯗꯅ, ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤꯒꯤ ꯏꯗꯀꯤ ꯍꯔꯥꯎ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ꯫